ꯃꯌꯥꯝꯕꯨ ꯑꯍꯟꯃꯛꯇꯗ ꯏꯀꯨꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯞ ꯂꯧꯖꯔꯤ ꯄꯤके ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯃꯩꯇꯩ ꯊꯕꯥꯟꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯊꯕꯥꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯄꯛꯅꯕ ꯃꯆꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛꯁꯤꯡꯗꯒꯤ ꯂꯧꯈꯠꯆꯔꯦ ꯍꯥꯏꯔꯒ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯅꯤ ꯈꯟꯖꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤꯡ ꯑꯁꯦ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯃꯔꯨꯑꯣꯏꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯃꯗꯨꯅ ꯑꯐꯕ ꯃꯍꯩ ꯐꯪꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯊꯥꯖꯅꯗꯨꯅ ꯂꯥꯛꯏ ꯃꯩꯇꯩ ꯊꯕꯥꯟꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯣꯛꯄꯒꯤ ꯊꯕꯥꯟꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤꯡꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯔꯛꯀꯗꯧꯔꯤꯕ ꯃꯆꯨꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗꯀꯣ ꯑꯩꯈꯣꯏꯅ ꯄꯔꯤꯈ꯭ꯌꯥ ꯊꯥꯕ ꯅꯨꯃꯤꯠ ꯕꯣꯠ ꯂꯦꯞꯄ ꯅꯨꯃꯤꯠ ꯃꯤꯇꯤꯡ ꯀꯟꯐꯔꯦꯟꯁ ꯅꯨꯃꯤꯠ ꯀꯦꯁ ꯂꯦꯞꯄ ꯅꯨꯃꯤꯠ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯤꯒ ꯁꯥꯌꯦꯡ ꯄꯥꯝꯕꯣꯝꯅꯕ ꯅꯨꯃꯤꯠꯁꯤꯡꯗ ꯑꯃꯗꯤ ꯑꯇꯩ ꯏꯁꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯡꯗ ꯏꯁꯥꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯐꯒꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃꯇꯪ ꯄꯟꯖꯒꯦ ꯐꯤꯖꯣꯜ ꯑꯣꯏꯅ ꯃꯄꯥꯟꯒꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯂꯩꯇꯦꯡꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯌꯥꯏ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯄꯥꯝꯕ ꯑꯩꯅ ꯄꯥꯏꯕ ꯄꯣꯠꯁꯛꯄꯨ ꯑꯣꯏꯔꯒꯁꯨ ꯐꯤꯖꯣꯜ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯛꯄꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯕꯗꯤ ꯔꯨꯃꯥꯟ ꯈꯣꯡ ꯃꯣꯖꯥ ꯀꯂꯝ ꯄꯤꯇꯤ ꯔꯤꯕꯟ ꯁꯝꯐꯥꯕꯤ ꯑꯅꯣꯛ ꯐ꯭ꯔꯦꯝ ꯑꯃꯍꯦꯛꯇꯕꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯅ ꯄꯛꯅꯕ ꯃꯆꯨꯁꯤꯡꯗꯣ ꯁꯤꯖꯤꯟꯅꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯥꯒꯤ ꯄꯛꯅꯕ ꯃꯆꯨ ꯁꯤꯖꯤꯟꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯥꯒꯤ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗꯣ ꯌꯥꯝꯅ ꯂꯩ ꯑꯃꯗꯤ ꯑꯐꯕ ꯃꯪꯒꯣꯜ ꯐꯪꯏ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯊꯝꯖꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯟꯅ ꯈꯤꯇꯪ ꯊꯝꯖꯍꯧꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯊꯕꯥꯟꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤꯡꯁꯦ ꯀꯔꯤ ꯊꯕꯥꯟꯗ ꯃꯥꯒꯤ ꯀꯔꯤ ꯃꯆꯨꯁꯤꯡ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯊꯝꯖꯔꯛꯑꯒꯦ ꯃꯃꯥꯡꯗ ꯃꯄꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤꯡ ꯊꯝꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯊꯕꯥꯟꯒꯤꯁꯦ ꯑꯩꯅ ꯍꯥꯏꯍꯧꯗꯕꯗꯒꯤ ꯀꯃꯦꯟꯗ ꯏꯕꯤꯔꯛꯄ SMS ꯇꯧꯕꯤꯔꯛꯄ ꯈꯔ ꯂꯩꯕꯗꯒꯤ ꯉꯁꯤ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯥꯟꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯪꯅꯔꯦ ꯅꯣꯡꯃ ꯄꯥꯟꯕꯗꯒꯤ ꯍꯧꯔꯒ 30ꯅꯤ ꯄꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯥꯎꯕꯁꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯊꯕꯥꯟꯗꯒꯤ ꯃꯥꯒꯤ ꯄꯣꯛꯏꯕ ꯊꯕꯥꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯃꯆꯨꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯁꯤ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯍꯥꯟꯕꯁꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯖꯒꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯥꯒꯤ ꯄꯛꯅꯕ ꯃꯆꯨꯁꯦ ꯅꯤꯝ ꯃꯆꯨ ꯍꯥꯏꯐꯦꯠ ꯆꯪꯕ ꯅꯤꯝ ꯃꯆꯨꯗꯤ ꯑꯣꯏꯔꯒ ꯄꯨꯔꯥ ꯅꯤꯝ ꯃꯆꯨ ꯅꯠꯇꯕ ꯅꯤꯝ ꯃꯆꯨ ꯍꯥꯏꯔꯞ ꯆꯪꯕ ꯃꯆꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯅꯥꯄꯤ ꯃꯆꯨꯗ ꯑꯁꯪꯕꯗꯣ ꯄꯨꯔꯥ ꯑꯁꯪꯕ ꯅꯥꯄꯤ ꯃꯆꯨꯗꯣ ꯍꯥꯏꯔꯤꯕ ꯃꯆꯨ ꯑꯁꯦ ꯃꯁꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯌꯥꯝꯅ ꯄꯛꯅꯕ ꯃꯆꯨꯁꯤꯡꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯅꯤꯅꯤ ꯄꯥꯟꯕ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯛꯅꯕ ꯃꯆꯨꯁꯦ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯂꯩꯌꯣꯜ ꯑꯃ ꯂꯩꯕꯗꯣ ꯂꯐꯨ ꯂꯩꯌꯣꯜ ꯑꯅꯧꯕ ꯃꯆꯨꯗꯣ ꯂꯐꯨ ꯂꯩꯌꯣꯜꯗ ꯑꯅꯧꯕ ꯑꯃ ꯏꯟꯈꯠꯂꯛꯄ ꯃꯆꯨꯗꯣ ꯑꯗꯨꯒꯤ ꯃꯆꯨꯗꯣ ꯌꯥꯝꯅ ꯆꯥꯅꯩ ꯑꯗꯨꯒ ꯍꯨꯝꯅꯤ ꯄꯥꯟꯕ ꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯛꯅꯕ ꯃꯆꯨꯁꯦ ꯑꯉꯥꯡꯕ ꯃꯆꯨꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯃꯔꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯦ ꯃꯔꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯈꯥꯃꯦꯟ ꯃꯆꯨꯁꯤ ꯌꯥꯝꯅ ꯄꯛꯅꯩ ꯁꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯅꯤꯝ ꯃꯆꯨꯁꯨ ꯄꯛꯅꯒꯅꯤ ꯑꯗꯨꯒ ꯒꯨꯂꯥꯞ ꯃꯆꯨꯁꯨ ꯄꯛꯅꯒꯅꯦꯕ ꯃꯔꯤꯅꯤ ꯄꯥꯟꯕꯁꯦ ꯃꯆꯨ ꯑꯍꯨꯝꯅꯤ ꯂꯩꯔꯤꯁꯤ ꯑꯃꯨꯛꯀ ꯍꯟꯖꯒꯦ ꯈꯥꯃꯦꯟ ꯃꯆꯨ ꯅꯤꯝ ꯃꯆꯨ ꯒꯨꯂꯥꯞ ꯃꯆꯨ ꯑꯁꯦ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯉꯥ ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯃꯉꯥꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯆꯦꯠ ꯃꯆꯨ ꯍꯥꯏ ꯀꯥꯡꯆꯦꯠ ꯃꯆꯨꯁꯦ ꯃꯁꯤ ꯌꯥꯝꯅ ꯄꯛꯅꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯆꯨꯁꯦ ꯑꯦꯅꯤ ꯐꯛꯆꯤꯟꯕ ꯃꯆꯨꯁꯦ ꯁꯤꯁꯨ ꯌꯥꯝ ꯄꯛꯅꯒꯅꯦꯕ ꯑꯦꯅꯤ ꯃꯆꯨ ꯑꯃꯗ ꯍꯦꯛꯇ ꯐꯛꯆꯤꯟꯕꯁꯦ ꯌꯥꯝꯅ ꯄꯛꯅꯒꯅꯤ ꯃꯉꯥꯅꯤ ꯄꯥꯟꯕ ꯄꯣꯛꯄ ꯃꯤꯁꯤꯡꯁꯦ ꯑꯗꯨꯒ ꯇꯔꯨꯛꯅꯤ ꯄꯥꯟꯕ ꯄꯣꯛꯄ ꯃꯤꯁꯤꯡꯁꯤꯅ ꯁꯅꯥ ꯃꯆꯨꯁꯦ ꯌꯥꯝꯅ ꯄꯛꯅꯒꯅꯤ ꯑꯗꯨꯒ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯃꯆꯨ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯃꯆꯨꯁꯦ
ꯑꯗꯨꯝ ꯌꯥꯝ ꯄꯛꯅꯒꯅꯤ ꯑꯗꯣ ꯃꯔꯛꯇ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩ ꯃꯆꯨꯁꯤꯡꯁꯤ ꯎꯠꯊꯣꯛꯆꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯗꯨꯝ ꯑꯩ ꯂꯝꯕꯤꯗ ꯂꯩꯔꯒ ꯁꯦꯝꯖꯕ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯑꯃ ꯆꯠꯆꯔꯨꯕꯅꯦ ꯑꯗꯨꯝ ꯉꯁꯤꯒꯤ ꯕ꯭ꯂꯣग ꯑꯃꯁꯨ ꯁꯨꯝ ꯊꯥꯒꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯤꯇꯪ ꯈꯔ ꯔꯤꯃꯥꯏꯟ ꯇꯧꯖꯔꯒ ꯑꯗꯨꯅ ꯏꯗꯤꯠ ꯇꯧꯕꯗ खितंग खुदोंग चाद्रे अदुना मयाम मचुसे इसा इसाना मणिपुरीदा लेबा मचु ngakaniंगना खंगनरबु ngakani उथोकचजे मसिगिदम वरौ बिरोय मथंगदा तरेनी पानबा नमिता पोकपा मिसिंगसे मागी ख्वाइदि पकनबा मचुसे अंगौबा मचुसे अदुगा सना मचुसु पकनै अदुगा लेहाउ लेरेन मचुसे याम पकनगनेबा तरेनी पानबा नमिता पोकपसे अदुगा निपानी पानबा नमिता पोकपा मिसिसु कोई अंगौबदा अमुबा खरा खरा यावबदो अंगौबदा पुरा अंगौबदा तबा खरा मुरैना तौरगा खरा अंगौबा हाइतारेको अंगौबदा खरा अमुबा खरा यावबदो अदु याम पकनगनी अदुगा मपनी पानबा नमिता पोकपा मिसिंगसिना निम मचु यामना पकनगनी अदुगा लफु लयोल मचुसे याम पकनगनेबा तरानी पानबा नमिता पोकपा मिसिंगसिना अमुक कमाय तौगे हारगा पुरा अंगांग मचुसे यामना पकनगनी अदुगा तराबा थोइनी पानबा नमितसे सिमसु ngsaigi mamangda yawkiba khamen machudo aduga nim machuse anise yam paknaganeba aduga tarani thoini panba namita pokpa misingse only ikhoigi nim machusi kak yam paknagani aduga taraumdoini panba namita pokpa misingsina ikhoigi komla machu haidare komla machu orange machu hainabadu ko adu yam paknagani adu taraumdoini panba namit phawsigi makhada thamdrikansida wafam amtanga mayamna thamjauge ngisai mathakta panjahudre mamangda thamjakiba mayam amtang playlist changaga yengbiyo loina yawbani खुगी ngasi thamjarisina Thaban gini aduga open namitki paknaba machu leire aduga magi rasi gi matung ina paknaba machu ai thamjakhrabane haitare ko ngalinge matamda adu hariba machu asida ina panjariba machu si natraga so magi open namitki paknaba machu aduga खुगी राशि की पकनब मचु दु ओइना सिरगा सो नत्रगा ओइना सिनरगा सो अदम यागनी हेदारे ख्वाइदि फबदि हारिबा अहुमक्सिद यावबा मचु दो अदन ख्वाइदि फब मचु ओइदोइनेबा सि मचु मयाम अदम अखोइ खंगमिनासे हेदारे को अदु यावद्रे खनबा तारगना हाबदि अनि फौद मानबदसु याम फब ओइगनी अमता मानद्रे हादि मानदब मखैसिंग लोइन अफब ओइगनी हेबा ख्वाइदि फबदुने को इन हाइजरिसे अदु मथंगसे तराहुमदोइनी लोइख्रबनिना तरा मरिनी पानबा नमिता पोकपा मिसिंग अमुक थमजगे गुगी अंगौबा मचुसे सिमसु याम पकनै अदुगा तिंगथौ मचु हाइनबदो तिंगथौ मचुसे याम पकनै तरा मंगानी पानबा नमितसिना कोइ कमला मचु लेरे अदुगा याइंगंग मचु अनिसे याम पकनगनी अदुगा तरा तरुकनी पानबा नमितसे सिना निम मचु हाइफेट चंगबा को अदुगा नापी मचु असंगबसे हारिबम अनिसी याम पकनगनी हाबदी तरा तरुकनी पानबा नमिता पोकपा मिसिंगसे अमुक हाइजगे खितंग थुग्रा माने निम मचु दा हाइफेट चंगबदो पुरा निम मचु हाइफेट चंगबा निम मचु पुरा दिनतबा अदुगा नापी मचु असंगबा हारिबा अनिसे तरा तरुकनी पानबा नमिता पोकपा मिसिंगी ख्वाइदि पकनबा मचु ओइगनेबा अदुगा तरा तरेनी पानबा नमिता पोकपा मिसिंगी ख्वाइदि पकनबा मचुसे लफु लयोन अनौबा मचुदो अदु याम पकनगनी अदुगा तरा निपानी पानबा नमिता पोकपा मिसिंगिना मचु पुरा अंगांगबा मचुसे मसी यामना पकनगनी अदुगा तरा मापन्नी पानबा नमिता पोकपा मिसिंगसे खामेन मचु सिमसु पकनगनी अदुगा निम मचु सु पकनगनी लोइना गुलाब मचु सो यामना पकनगनेबा को अदुगा कुन्नी पानबा नमित सिदा पोकपा मिसिंगसे कांगसेट मचु हाइनबदो कांगसेट मचु अदुगा ngisai aina panjakiba machu am hektada phaksinba machu se masi yana paknaganeba aduga kunmathoi panba namita pokpa singse kugi angauba machu yam paknagani aduga tingthau machu su yam paknagani kuni thoini panba namisina angauba machu lere aduga sana machu su lere loina na leihau leren machu se paknagani kuni thoini panba namise machu ahumni ko mayam अदुगा कुलुमदोइनी पानबा नमिसे मसिना ngasai angobada amuba khara yawba machudo do paknaganeba कुलुमदोइनी पानबा नमिसे मथंगदा कुनमरिनी पानबा नमिसे निम मचु गा सिनत्रे हरगना लफु लयोन मचु गा हारिबा मचु अनि सियाम paknagani को अदुगा कुनमंगानी पानबा नमिसे
ꯁꯤꯗꯅ machu angangba yamna paknagani. Kuntaruk ni panba namit khamen machu natre haragana nim machu se yamna paknagani. Aduga kuntare ni panba namita pokpase kugi nim machu se yam paknagani ba. Jai ko ma'am. Aduga mathang se kunipani panba namita pokpase lehau machu se yamna paknagani. Loina na kunmapani panba namita pokpa mising se kugi angauba machu simaga tingthau machuga yamna paknagani ba. Aduga aroiba kunthani panba numita pokpa ko si numisita pokpa misingse kugi komla machuga yengang machuga ani si yamna paknagani hatare ko aduna ngasigi thamjari ba se aikoina mamangda mapok numit rasigi paknaba machu thamkhre ngasi namuk Thaban gi matungina kugi paknaba machu singsi kari leiri habase koi khangminarabanina makha taba topic tasu mayam na khanbirapbu singdagi laukhachage mayam ngaibiu kugi isa na thobiriba gari singdo adu isa ga chanaba number oibirabra matau karamna isa ga chanaba number yengthokani habina singdo mathang ikoi sem sajari habisi mathamjage aduga ngasigi thamjariba topic asina mayamna loiba fawba tabiba amadi miyeng tabiba gidamak mumkailetan thagatsari abu wafam thamjaraga PK channel da thagatsarapba video khanimak apung phana thawai hakchang yauna yengbiriba khwai khurimakpu amadi nuksijaraba subscriber sing khwai khurimakpu channel sigi maikaidagi hana thagatsaba phongdoksari haba wafam thamjaraga ngasigi thamjariba topic ase matang aswaida tension jage punamakpu amukasona khurumjari kanglei pakna yai fare